ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯄꯨ ꯏꯈꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯅꯧ ꯅꯧꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯀꯤꯅꯔꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯑꯌꯥꯝꯕ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯇꯣꯇꯦꯜ ꯂꯣꯛꯗꯥꯎꯟ ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯇꯥꯡ 38ꯐꯥꯎ ꯃꯄꯥꯟ ꯊꯣꯛꯇꯕ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯅ ꯊꯝꯕꯤꯔꯝꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯃꯨꯛ ꯃꯇꯝ ꯁꯥꯡꯗꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯅꯨꯃꯤꯠ 4-5 ꯐꯥꯖꯤꯜꯂꯛꯑꯁꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯇꯩ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯛꯏꯕ ꯁꯤꯒꯨꯝꯂꯕ ꯃꯍꯤꯛ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯂꯛꯏꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯅꯨꯃꯤꯠ 4-5 ꯁꯨꯖꯜꯂꯛꯑꯦ꯫ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯒꯤ ꯒ꯭ꯔꯣꯁꯔꯤꯒꯨꯝꯕꯁꯤꯡꯗꯒꯤ ꯈꯔ ꯍꯥꯡꯕ ꯁꯤꯡꯗꯨꯗꯒꯤ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯆꯥꯗ ꯌꯥꯗꯕ ꯆꯪꯗ ꯌꯥꯗꯕ ꯈꯔ ꯂꯩꯖꯩ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯊꯛꯅꯕ ꯏꯁꯤꯡ ꯇꯣꯇꯤ, ꯆꯦꯡ ꯆꯥꯛ, ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯒꯤ ꯌꯦꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏ ꯐꯪꯖꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯌꯦꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯄ ꯇꯥꯗꯦ, ꯐꯪꯁꯨ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ, ꯑꯩꯈꯣꯏ ꯌꯦꯟꯕꯤꯔꯛꯀꯅꯤ, ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕ ꯇꯥꯔꯦ, ꯃꯁꯤꯃꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯩ ꯃꯝꯈꯤ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯤꯄꯦꯗ ꯁꯤꯁꯇꯦꯝ ꯂꯥꯛꯄꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯩꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯌꯥꯔꯒꯗꯤ ꯊꯥ ꯑꯃꯇꯪ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯤ ꯀꯩꯅꯣꯁꯦ ꯔꯤꯆꯥꯔꯖꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯤ ꯔꯤꯆꯥꯔꯖꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯊꯣꯡ ꯂꯣꯟꯅꯈꯤꯕ ꯑꯃꯗꯤ ꯃꯣꯕꯥꯏꯜꯒꯤ ꯈꯨꯠꯊꯥꯡꯗ ꯔꯤꯆꯥꯔꯖ ꯇꯧꯔꯝꯕꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯐꯪꯉꯛꯇꯕ, ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯗꯒꯤ ꯄꯨꯂꯤꯁꯅ ꯇꯥꯟꯁꯤꯜꯂꯛꯄ, ꯑꯗꯨꯅ ꯔꯤꯆꯥꯔꯖ ꯀꯥꯞꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯛꯇꯕꯗꯒꯤ ꯃꯩ ꯃꯝꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯅꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖ ꯅꯣꯝꯖꯔꯤꯕ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯊꯥ ꯑꯃꯇꯪ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ masihi matang hida koigi Manipurda leiba mipum khudimaki yumda thanariba electric ase tha matang free of cost ta masimatang free ohenbiu yamada maximum mi amana yum amna sinaije lupa chonga manga yambada simtanga sarkarna miyeng changbiduna masimtang free ohenbiu aina hajariba wafam asi tabiriba khwai khudimangna yabiningba oiragadi like tobiu forward tobiu amadi share tobiu haiduna si aroiboinai Manipurgi nusijaraba praja khudimaki mafamda nolona wafam asi thamjari।